ngasi December ki tang 8 English ngani kunhumdoi hiyangai gi kungamangani panba sagol chen numit asima kinungthil da phongba pause singdagi lothok saba maru oiba pau tabiriba singbu ahanba maktada ayekpam narsingna kaunona khurumjari hauji ahanbada maru oiba pau tabisi hanagi minister marangthim ibotombi lekhidabagi kungamapan suba ningsing thoram pangthokre state amasung center lengangna irang asida kuma yengbadong lebasi penjade ibobi khoibu village da khulai paiba singi marakta khut thoknabada kuki militeni singnaba ani sire California da laiba Google gi group na mating panglakpa senfam sing relief camp sing da yanthokre Manipur kanana ba honariba singbu lengak asina atatai tanana ba honariba si karigino mahesor Manipur home guard inkhatkibagi sahi humpu subagi sana phudong bagi thoram pangthokre Manipur da kuki zo mar lanmi gi tonganba mafam amata leite haibasi mar inpuina khangadabani JDO UJYL nupi lup kilusing bi taret Kolkata gi namag impan thadokre nisha saba amadi yonba singda akanba miyeng changsin gadauri RPF na awaba phongdoragli haujik pau macha khaina pijari hanagi minister marangthim ibotombi lekhidabagi kungamapan suba ningsing thoram pangthokre state amasung center lengangna irang asida kuma yengbadona lebasi penjade ibobi hana sunaba toklasi ekhoi shanti oina hingminarasi haiba kholaw asi ngasi fawba lauduna laklibani shanti lakpadi lairadana hauji state asida tawriba thabaksing asida India government amasung Manipur lengangna kuma yengbagumna lebasi yamna penjade haina hanagi chief minister Okram Ibobi Singna haikre wafam asi moirangthim ibotombi memorial charitable trust na sinduna ngasi wangjing kodompokpi sport complex ta pangthokhiba amada hanagi minister oiramba moirangthim ibotombi lekhidabagi kungamapan suba ningsing thoramda athoiba mithunglengi warol pirduna hanagi minister Okram Ibobi na phongdokhibani hingsi amadi hingasi haiba pandamda pangthokhiba thoram aduda o Ibobi na makha taraduna hai yum kai kaya mai thakiba asidana tana haujiksu hana sunabagi thabak lepa leitri hairaduna khut challaba mibu khut thaduna hatokpi bahibasi yamna pangdabani mathona leitaba mina tawgadaba thabakni masi punamang asi akanba maungda yaningde relief camp da leriba sing asi yumda handuna leningliba ngaktani miyoiba khudimak atopa mafamda numinini phana leringba nate upai leitabagi leiribani adubu masidi me ahumdagi miyam asina relief camp singda awaba khangduran laglibasi tha taret phajillakle kadisu khangjadaba yumkai kaya mai thadok piba nomai amadi bomna chingba kapsinduna hatok piba haibasi yamna saukhattaba pangdaba jati amana tawgadaba thabakni haina mahakna makhatana haiki khoibu village da khulai paibasingi marakta khut thoknabada kuki militeni singnaba ani sire press na phangba thajaba yaba pauda Tengnapol district ki machi sub division gi manung chana leiba khoibu village da khulai paiba masil gi marakta khothongna bagi thodokta kuki militeni singnaba miyoi ani sire hairi atopa source amagi matung inadi khoibu village da harang numidang kuki khulai paiba miyoi kharana lusinglaga paramilitary force singa loina lakpada mafam aduda handagi leramlaba Manipur gi underground organization amagi lupsingna thengnaduna nomai kapna khibani hairi pau asin hairibadi paramilitary force asibu lusingliba kuki militant ani phaduna wahang paung satharingai jarakta kuki militant amadi paramilitary force singi maikaidagi handuna nongmai kapsilakhi maduda Manipur gi lalharup aduna su handuna nongmai kapki maduda kuki militant singnaba ani sikhibani hairi kharana amambagi khudong chaba lauraga nanthokre hairi thado asigi matangda khangnanaba hotnaba matamdadi pau asi targasu official oiba pau leiti haina phongdoragli masigi matungda mafam aduda ahenda forcing thomjingduna makhathana section thorang khotkre hairi California da laiba Google gi group na ate panglakpa senfam sing relief camp sing da yanthokre haukiba me ohumdagi lanjenaratuna sunusifai upper primary school relief camp da changjapam loduna leiriba inmate sing da USA gi California da leiriba Google group manager Sanaujam Abhishek amadi mahaki loinabi YouTuber Sanaujam Ungbi Gitanjalina pirakpa ningthamgi phirol amadi selgi mating sing Gitanjali gi apokpa L Gokul Chandra amadi apokpi L tilotama ngasi inmate singda tembang sing adu khusin na khre haiba tembang polam sing asi
Sanawjam Abhishekina Apokpa aduga Gitanjaligina Hanna Indian Army gi Captain Uramba Lekhidraba Sanawjam Ingo amadi Lekhidrabi Apokpi Sanawjam Ungbi Nalinigi Mingda Tengbang Polam Singasi Pikibani Hairi Tengbang piba aduga marilenana Gitanjaligi Apokpa Sunusifydagi L Gokul Chandrana Phongdorakpada USA gi California da leiba Mahaki masanupiga mayanupagana awaba tarba sing asida mating pangnanaba sel tharak khibaga lunana tharak liba senfam sing aduna phirol sing asi leiraga amadi senfam sing asi mating pangkibani haina mahakna makhatana haiki RPF na awaba phongdoragli haukiba December mari gi ayukta Technopal district ki leithau amadi Molthan khul ani gi marakta RPF na chungsilliba ningtam yawol iho asibu masagi tawphodraba thaudangni khanna Saruk Yananaba Amadi PLA ama oina training gi damak lakpa khulai paijadaba anauba marup tarahumdo asi India gi security force amadi makhoina sengbatuna thamba kuki mercenary gi khutta thawaina pantha pikre marup tarahumdo asina imaleba ki damak thawaina pantha pikhiba sida RPF na yawol gi ikai khumnaba uchari haina RPF ki deputy secretary publicity Robin Kumanna thadoruk pacherol amana hairi Nisha Saba Amadi Yonba Singda Akanba Miyeng Chungsin Gadauri Arambai Tengol Control Unit Taragani na Koliba Mafam Singda Nisha Sizinaraga Karan Turan Tauba Maru Oina Heroin number 4 Sizinaba Amadi Yonbana Singba Sing Control Unit Tarani na Kupna Miyeng Chungsil Lagani Nisha Sizinariba Amadi Yoliba Recha Singh Numinini Amadi Humni Asida Lepinanaba Amadi Thingbinanaba Haizari Masida Nasungdana Makhatana Adumak Tauba Thengnarabadi Arambai Tengol Unit Trainpana Lorokpa Warepta Masana Yana Logjagadabani Haina Unit Asina Thadorokpa Cherol Asina Makhatana Hairi Manipur da Kuki Jo Margi Tongan Bamafam Amata Leite Haibasi Mar in Puina Kangjin Gadabani JDO UJYL Haukiba December Thagi Tang Marida Mar Inpui Apex Body of Mar Tribe General Headquarter Sursanpur na Thadorokpa Press Release Amagi Matung ina Ziribam Yauna Manipur gi Maru Eba Kukijo Mar Taba Mafam Kharada Kukijo Mar Gilani Haijinduna Manipur ba Machet Khaidokpa Maongda Olibasi Sungtau Toroidaba Thongni Haina United UZ United Jiri Youth UJYL Amasung Jiri Development Organization JDO Secretary Anina Punna Kuyek Piraduna Thadorokpa Cherol Amana Hairi Cherol Sina Makhatari Badi Manipur da Kukijo Mar Gilanmi Haiba Tongan ba Amata Leite Haibasi Mar Inpui Natragana Masiga Saminariba Organization Singna Kangjin Gadabani Government of India ga Pambaina Lusingba UNLF ka Peace Talk Tauba Natragana Designated Camp Sing Sabada Mar Inpui gi Ayab Loba Natragana Mar Inpui gi Mafam Chai Chadi Haibagi Mathau Tadi Haibasi Masu Mar Inpui na Kangjin Gadabani Hauzik Aroibada Maru Eba Pau Pizari Hanagi Minister Morangthim Ibotombi Lekhidabagi Kungamapan Suba Ningsing Thoram Pangthokre State amasung Center Lengangna Irang Sida Kumai Yengbadang Lebasi Penjade Ibobi Khoibu Village da Khulai Paibasingi Marakta Khuthoknabada Kuki Military Singnaba ani Sire California da Leiba Google gi Group na Mateng Panglapa Senfam Sing Relief Camp Singda Yanthokre Manipur da Kuki Jo Mar Lanmigi Tonganba Mafam Amata Leite Haibasi Mar Inpui na Khangjingadabani JDO UJYL Manipur da Home Guard Inkhathibagi Sahi Humpo Suba Sanapundongbagi Thoram Pangthokre Masiga lonana nungthilda phongba pause singdagi lathokchaba maru oiba pau matang asilu sinjari thoram tabiri basingbu amaka naik panar singna khurumjari